ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯦꯄꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯌꯥꯝꯕꯨ 15 ꯑꯥꯒꯁꯠꯀꯤ ꯗꯃꯛꯇ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ 15 ꯑꯥꯒꯁꯠ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁꯣꯜꯖꯔꯁ ꯃꯌꯥꯝꯕꯨ ꯑꯩꯍꯥꯛꯅ ꯊꯃꯣꯏꯅꯨꯡꯗꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯈꯖꯤꯛꯇꯪ ꯆꯥꯅꯕ ꯁꯤꯟꯖꯔꯤꯕꯁꯦ ꯃꯩꯇꯩ ꯏꯃꯥꯒꯤ ꯃꯄꯥꯔꯤ ꯑꯣꯏꯔꯕ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯒ ꯉꯁꯤ ꯑꯩꯅ ꯈꯤꯇꯪ ꯇꯧꯖꯕꯅꯤ ꯄꯥꯟ ꯏꯔꯣꯝꯕꯒ ꯉꯥ ꯑꯇꯥꯎꯕꯒ ꯑꯗꯣ ꯑꯩꯅ ꯉꯁꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯛ ꯃꯥꯟꯅꯕ ꯑꯗꯨꯝ ꯁꯤ ꯐꯤꯁꯤꯒ ꯑꯉꯧꯕꯁꯤꯒ ꯒ꯭ꯔꯤꯟꯁꯤꯒ ꯇꯧꯔꯒ ꯁꯦꯠ ꯇꯧꯖꯕꯅꯤ ꯈꯤꯇꯪꯗꯤ ꯃꯇꯧ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯑꯃꯨꯛ ꯍꯧꯖꯔꯒꯦ ꯑꯩ ꯈꯨꯠꯇꯤ ꯍꯥꯡꯈ꯭ꯔꯕꯅꯤꯀꯣ ꯄꯥꯟ ꯏꯔꯣꯝꯕꯒ ꯉꯥ ꯑꯇꯥꯎꯕꯒ ꯆꯥꯔꯣ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯈꯔ ꯂꯩꯕ ꯑꯗꯨꯗ ꯉꯁꯤꯗꯤ ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯅ ꯇꯧꯔꯦ ꯎ ꯃꯣꯔꯣꯛ ꯑꯩꯈꯣꯏꯗꯤ ꯃꯔꯨ ꯀꯣꯛꯊꯣꯛꯈ꯭ꯔꯦ ꯀꯩ ꯃꯥꯜꯂꯤ ꯌꯥꯝ ꯁꯥꯃꯟꯗꯅ ꯃꯔꯨ ꯀꯣꯛꯊꯣꯛꯑꯦ 아우, 고기 타가자. 응? 응. 응, 타.
बस जा जा। ꯍꯥꯎꯍꯦ ꯃꯃꯥꯒꯤ ꯄꯥꯟ ꯏꯔꯣꯝꯕꯒ ꯉꯥ ꯑꯇꯥꯎꯕꯒꯅ ꯃꯔꯣꯝ ꯍꯥꯎꯕꯅꯦ ꯀꯅꯥꯒꯤ ꯆꯅꯥꯆꯨꯔꯅ ꯃꯔꯣꯝ ꯍꯥꯎꯕꯅꯦ ꯅꯪꯗꯤ ꯃꯝ ꯆꯥꯕ ꯂꯣꯏꯔꯦꯀꯣ ꯌꯦꯔꯨꯝ ꯊꯣꯡꯕꯒ ꯆꯥꯔꯦ 자 짜로 누구 닦아들아 ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯥꯟ ꯏꯔꯣꯝꯕꯒ ꯉꯥ ꯑꯇꯥꯎꯕꯒꯁꯦ ꯍꯥꯎꯏ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ